तौरंबा खलंबा पुमनमक ngayhakki thongda thilakpa makhol aduna pumnamak amarom da humkhri hanagi sangsar du da amuk tilladuna magi amang balaina se hanjinduna tapna thongnom de yengai bemana jango yani wai ahum sikak hairaga magi sangsar aduda adumak leirari Dr. Lanchnana ai kananu khangibo bematung onthoraktuna hanagum magi betu da phamladuna khangi Dr. Lanchnane ai de ai kauramado malaga khauramdina brain game na phari jani ne kaino ai lakpase ihau harau da malida adum walang kemta ngangtida Doctor adugi dinate masagi ne aisa uha kaya ngangkandaba adugi ne adudi yararoida aidi nanga wari sanagina laaga nasak ifa fajagai adum ongleiradi yararoida kharasu noghandradi yaroida bemma nokfet tamak tawi hoi maidi karimta hek hairakti chakti kadaidagi chagine nangba nayang kamti kangisibu ahawba nga tawbaga ambuk chadraboba mama hoinaga ambuk thilaktrabo ha bemma nokfet taramba mamaido amuk hana amuk hena maithong maksankhri yengiba maikaidamak adumna ngahak tuminna leiraba tungda atopa khonjelda lansnagi thamoibu sumlagi haibagi matawni chakte dum mayamna janaba hospital ki chaksa chai aduga mama baba de laikhitre mama baba leram labade ngasene sida leiri se suleiramai mathanung da chen chongduna ningai tawduna nangai ne leram kane amuk hanna magi yengpham thongdu da yengkhre mitpham atopada joithokte ningam da bo hai kharadi aduma makha chatharakli kayala nungai jeram kane mama mapa leba macha singsa awat ba amata leramoy ko doctor imagi ipagi maithong khak ubada penjabane macha oiba singsidi thoin hena lairabe ina khunba angang ahan leite ima ipagi minung sidi kauba ngamte imagi masak toina toina manglanda lai thoin hena luna tawbadi ipane ukhidaba kuire ithanta khak thamlame aigi laibak thibasu ama natraga amadi leramba yabane adubu machaigi matawbu yengi haiduna laknaribra khangtre chatkre inaktagi lapna awaba wari kayasu lithokfam leitana leire kasimaktasu kuire lirakliba matam kanamta lakhitre aibu lauthokpinaba ngaiba yabadi ngaibane lakte harau harau nongmata la aroidabane khangna khangna aina aigi mina lakhini haina adumak ngaisu ngaikire tarake tawba pirang dusu leimai yohaning dramali luna fattai thui doctor tabra lens na taribani wahai khudingmak amata chithadana wakhanda sukhalibani nahange edum magi maramda hangbada karimata hairakte tuminna leigali wa kaya ngangande haibado masigira kari maramgino haibase asi yoba phibam sidade oiramgani khalludabani adubu mana khalluribaduga haidoraklibaduga pakhum khak tabada kayada nungaitraba khallubada aduk chawrba mature oiba masa phawba mama leitrade karamba punchi mahingde hingani khallubada chamamnabani mana unakhibagi maram haibabu tai ailune tai ado mama baba leitrasu nang karimta khalunuko aikhoi miyam leirisidi ithan gidamakta kaigi wakhan hanta doba ado doctor uha makhak hangjagi yagatra hangone kaigi yaroidinu amata nate mayam yai majan gidamakta ne ngasidine loine taradong ahiningba wakatlingba warauba loina ngasidi
aina loina themladam he he ichanbu mayamba doctor ema leina wana leiba yabrane bema lunch na haidorakli ba waduda amuka hena mabu pukning nushi hanaba oina thokri thamoi masu khangge haina khangjabadu yadre ngasidi nauhauna na hanagum khangnau hek nau thorakpagum mapi ira chelhalakpani asukkoina hospital sida leirakpani adubu lamlanba natraga lamlanbi nurse doctor amata ngasigumba wahaise amuk phawba taba phangkhidrabani kayadi kuiraklaba matamse khangawdana adumaina mawong mandana hairakpaduda amuk sungakpa phawi adubu haidoktre adumak losankre hairoi khankraba mali adumak losankre oina dum wahang oina hangai doctor aise adum akiba thodokkumba mana amuk yamna kihanba kawbu sungamandaba kokta dum chuchalaga leibasida isasa nungaifam ikhang khangdabagum amuk hek tawi ithanda leiraga hena amuka charangnaba mi atopa leiragana leisa ipha phajinba ngamge khanba wasu adum mathanta haidokpa ngamdaba kibana maram oiraga asibu kaigino aigi sibu phararoi tobra ha nambu kibrane kamaina tawriba hana mamangda nangna thengna kiba akiba thodokadi leibra kamaina urino haro aduga hida idoini mangak tamak phat hai leite haibagi mawngdani lotke khangri magi haukiba punsi mate kharadu angang oiringai ge akiba thodokuna maram oiraga mingondasu awabu wakhan nungaitabu oiheningdabana oibanara kanana khangbano nongdamba magi nongdam kholni kanana khangba ngamgani doctor na oi pharene adudi kaisu tawroida hana kiba thodok leitragadi hidak changnana charaga wakhan nungaiba khalaga adum pharakne wakhan mayam khanjinbagi oiramgani kire ibudusu kaisum tawroise phare nangsu potha jawro ko nungai trade adum hairo aisu amuk thokhrake ko lehoro phajana pothawro adum lehore ko bema khanjiri wakhanda karino aina haikhre mayamduna gyan menta dagai hoida aige waba mayamse sum thamjalade ai nungai phamamade aduma khangara aduna ngasidagi hauraga aige waba khara tamthokiba sinara khangde isasa kharada oirabasu khangyang hegange khangre afava doctor di mali matung tarakpagi di khangre aisu kaino aina haijiri khali mayam siba nghauduraba kaino matawe aise pura ngawbinida angawbagi hospital da leiraga isana isase amuk sida jarineba asumna numit madi phaba kawba yadabani amuk makon jangiduna tha jamana amuk mahut chinkri tha jamasu akoibadu mathanta thongnaba chatpada waraba mali mathangi numitki amuk chap manaba mahausagum amam angan sinduktuna nongalari saki yaw theng kai hawgatlaga isau langba hawraki hey ibema tabran hey nanaw no pa pumbani do hawgat khrabra tuition ka dubu chat khrabra haiba tabro ina hairibo wasibo ha namu kadai de lege wai deibaduda gam hek lakpaduda khongpham chahawdabaduna hekta sumangduda git launa phamthai ayoma ayo wai sibo karigino haibanida pomgai tairi sibo ayo Victoria tafing chensilai ima kaidoroge amung phampham irei leita dawna sumang wai deibaduda phammiduna aina waiba makhai teiraga hai mapa thorai macha kanana phamdorigin hey nangi wai teibasibo se phajana teiba kaidoge khongpham chahawdadana turibani ne he wai sibu kanana sumaina tainage haibanida ayo ningongo loina kairine phajare ba yamna
ꯕꯤꯛꯇꯣꯔꯤꯌꯥ ꯃꯃꯥꯒꯤ ꯃꯇꯧꯁꯤꯗ ꯅꯣꯛꯆꯔꯤ꯫ ꯀꯌꯥꯝ ꯅꯥꯔꯒꯦꯅꯦ ꯏꯃꯥ? ꯅꯆꯤꯟ ꯀꯟꯃꯟꯕꯗꯨꯗ ꯂꯥꯏꯅ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯆꯥꯅ ꯐꯨꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗꯒꯤꯁꯨ ꯉꯝꯕꯅꯤꯅ ꯂꯥꯏꯅ ꯋꯥꯔꯛꯑꯒꯦꯅ ꯋꯥꯔꯛꯏ ꯑꯣꯏꯔꯝꯅꯤ ꯁꯤꯠꯂꯒ ꯇꯨꯔꯤꯗꯣ꯫ ꯍꯩ ꯋꯥꯊꯤ ꯇꯧꯅꯨꯀꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗꯕꯅ ꯅꯥꯔꯦ꯫ ꯇꯨꯔꯤꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯤꯡꯈꯠꯂꯨꯅꯦ ꯅꯪꯕꯣ ꯌꯦꯡꯉꯒ ꯅꯣꯛ ꯂꯩꯅꯦ꯫ ꯅꯅꯥꯎ ꯅꯨꯄꯥ ꯃꯨꯊꯤ ꯀꯂꯥ ꯑꯅꯤꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥ? ꯌꯥꯍꯧꯈ꯭ꯔꯕ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯗꯤ꯫ ꯉꯁꯥꯏꯅ ꯀꯥꯏ ꯀꯥꯏꯗꯅꯣ ꯌꯧꯔꯝꯂꯅꯤ꯫ ꯍꯅꯨꯕꯤ ꯐꯥꯔꯒ ꯏꯁꯧꯅ ꯂꯥꯡꯉꯤꯕ ꯌꯥꯍꯧꯅ ꯊꯦꯡꯉꯤꯕ꯫ ꯑꯩ ꯂꯩꯕꯒꯤ ꯈꯔ ꯐꯕꯅꯤ꯫ ꯑꯩ ꯂꯩꯇ꯭ꯔꯗꯤ ꯏꯅꯥꯎꯅꯨꯄꯥ ꯃꯨꯊꯤ ꯀꯂꯥ ꯑꯅꯤꯗꯨꯗꯅꯦ ꯏꯃꯥꯅ ꯇꯧꯔꯝꯗꯧꯗꯣ ꯈꯪꯉꯤ꯫ ꯅꯃꯤꯠ ꯑꯣ ꯅꯅꯥꯋꯣ ꯈꯨꯗꯣꯝꯕꯤꯗꯨꯅ ꯊꯤꯟꯗꯨꯅ ꯑꯗꯨ ꯇꯧꯁꯜꯂꯨ ꯑꯗꯥ ꯇꯧꯁꯜꯂꯨ ꯑꯃꯨꯛ ꯇꯧꯔꯝꯗꯧꯗꯣ ꯎꯔꯦ ꯃꯤꯠꯁꯤꯗ꯫ ꯑꯩ ꯅꯪꯕꯤꯌꯥ ꯑꯩꯅ ꯅꯥꯔꯤꯁꯦ ꯍꯧꯒꯠꯀꯦꯗꯤ ꯍꯥꯏꯗꯅ ꯑꯗꯨꯒ ꯅꯪꯅ ꯑꯁꯤꯗ ꯆꯒꯠ ꯉꯥꯡ ꯂꯩꯔꯤꯗꯣ ꯅꯪꯁꯨ ꯅꯄꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯅꯣꯞꯇꯦꯅꯦ ꯍꯥ? ꯅꯣꯛꯀ꯭ꯔꯦꯝ ꯍꯥꯏꯀ꯭ꯔꯦꯝꯅꯗꯅ ꯀꯔꯤ ꯆꯥꯒꯦ ꯉꯥꯎꯁꯤꯟꯅꯩꯅꯣ? ꯑꯌꯣ ꯁꯦ ꯃꯨꯛ ꯂꯦꯡꯕ ꯑꯣꯠꯄ ꯌꯥꯗ꯭ꯔꯦꯕ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯅꯣ ꯈꯪꯗꯦꯕ꯫ ꯍꯣ ꯄꯣꯊꯥꯖꯔꯣ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯂꯥꯏꯅ ꯅꯆꯤꯟ ꯀꯟꯃꯜꯂꯦꯅꯅꯦ ꯄꯣꯊꯥꯅꯕ ꯇꯧꯔꯤꯕꯅꯤ꯫ ꯑꯉꯥꯡ ꯅꯪ ꯉꯁꯤꯀꯣ ꯑꯩ ꯆꯤꯡꯈꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯊꯤ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯣ? ꯍꯥꯏꯔꯛꯑꯣ ꯇꯥꯅꯤꯡꯗꯕꯅ ꯅꯥꯀꯣꯡꯁꯦ ꯏ ꯇꯥꯗꯣꯔꯦ ꯍꯥꯏꯕ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯐꯃꯨꯡ ꯐꯥꯎꯗ ꯁꯝꯂꯨ ꯂꯥꯎꯅꯦ ꯄ꯭ꯔꯞ꯫ ꯁꯤꯁꯦ ꯇꯞꯅ ꯍꯧꯒꯠꯂꯣ꯫ ꯌꯦꯡꯒꯤꯟ ꯆꯠꯄ ꯌꯥꯗꯕ꯭ꯔꯥ ꯈꯪꯗꯦꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯆꯥꯎꯕꯁꯨ ꯋꯥꯀꯤꯡ ꯉꯥꯏꯍꯥꯛ ꯆꯠꯂꯨꯗꯨꯅ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯀꯔꯤ ꯄꯥꯎ ꯑꯔꯨꯕ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯈꯕꯔ ꯄꯥꯕ ꯂꯣꯏꯔꯗꯨꯅ ꯌꯨꯝꯂꯣꯝꯗ ꯆꯪꯉꯛꯏ꯫ ꯇꯥꯕ꯭ꯔꯣ ꯃꯃꯥ ꯅꯪꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ? ꯄꯨꯡ 6-7 ꯇꯥꯔꯕꯁꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯕ ꯉꯝꯃꯤ ꯍꯥꯏꯕꯅꯦ꯫ ꯐꯅꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯑꯦ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯦ꯫ ꯌꯥꯔꯣꯏ ꯁꯤꯅ ꯑꯣꯏꯔꯣꯏꯗꯧꯔꯤꯌꯦ꯫ ꯚꯤꯛꯇꯣꯔꯤꯌꯥ ꯇꯥꯔꯗꯨꯅ ꯃꯥꯡꯒꯣꯜꯗ ꯃꯄꯥꯕꯨꯡꯅ ꯀꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯍꯪꯕ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯀꯩ ꯍꯥꯏꯒꯦ ꯕꯕꯥ? ꯅꯠꯇꯦꯅꯦ ꯅꯃꯥꯗꯣ ꯅꯨꯃꯤꯠꯁꯤ ꯌꯧꯔꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯣ? ꯀꯔꯝꯕ ꯖꯤꯕꯕꯨ ꯇꯨꯝꯅꯔꯝꯒꯗꯧꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯕꯗꯤ꯫ ꯍꯧꯒꯠꯂꯝꯃꯕꯅꯦ ꯍꯧꯖꯤꯛ ꯋꯥꯏꯗ ꯑꯗꯨꯒꯅꯦ ꯐꯝꯐꯝ ꯏꯔꯩ ꯂꯩꯇꯗꯧꯅ ꯁꯨꯃꯥꯡꯐꯝ ꯂꯩꯔꯝꯃꯤꯕ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯔꯤ ꯅꯣꯛꯅ ꯑꯁ ꯑꯩꯈꯣꯏ ꯃꯥꯒꯤ ꯆꯤꯟꯁꯤꯗꯤꯕ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ ꯕꯕꯥ? ꯍꯩꯃꯥ ꯇꯨꯁꯟꯕ ꯃꯋꯣꯏꯗꯤꯅꯦ ꯃꯁꯥ ꯃꯊꯟꯇ ꯋꯥꯏ ꯇꯩꯖꯔꯒ ꯃꯊꯟꯇ ꯇꯨꯖꯕꯅꯤ ꯅꯃꯥꯗꯤ꯫ ꯋꯥ ꯂꯣꯏꯔꯦ ꯁꯤ ꯋꯥꯁꯦ ꯇꯣꯛꯁꯤ꯫ ꯆꯣ ꯆꯥꯛꯀ ꯈꯔ ꯊꯣꯡꯒꯠꯂꯨꯔꯣ꯫ ꯑꯩꯁꯨ ꯉꯁꯤꯗꯤ ꯁꯟꯗꯦꯅꯤꯅ ꯅꯆꯦꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇ ꯌꯧꯔꯨꯒꯦ꯫ ꯌꯨꯝꯗ ꯄꯨꯔꯛꯑꯒ ꯊꯝꯗꯧꯁꯨ ꯀꯤꯗꯣ ꯏꯌꯥꯝꯕꯒꯤ ꯃꯆꯥꯅꯤ꯫ ꯃꯟꯗꯣꯝꯆꯥꯁꯤꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯔꯣꯏꯗꯣ ꯑꯩꯉꯣꯟꯗ ꯃꯨꯛ ꯋꯥꯔꯧꯅꯤꯗꯣ ꯇꯧꯔꯤꯁꯦ꯫ ꯈꯜꯂꯨꯕꯗ ꯃꯊꯥ ꯃꯌꯥꯝꯁꯤꯅ ꯏꯁꯥꯁꯦ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯕ ꯌꯥꯁꯤꯜꯂꯛꯇ꯭ꯔꯤꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯚꯤꯛꯇꯣꯔꯤꯌꯥꯅ ꯁꯨꯟ ꯄꯤꯛꯅ ꯕꯕꯥ ꯑꯗꯨꯗꯤ ꯆꯤꯆꯦ ꯃꯅꯥꯛꯇ ꯆꯠꯇꯧ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯃꯁꯛꯇꯨ ꯎꯅꯤꯡꯉꯦꯕꯀꯣ ꯑꯩ ꯆꯥꯛ ꯄ꯭ꯔꯞ ꯊꯣꯡꯗꯣꯛꯈꯤꯒꯦ ꯀꯨꯏꯔꯦ ꯕꯕꯥ ꯀꯣ꯫ ꯍꯣꯏ ꯆꯣ ꯊꯣꯡꯗꯣꯛꯎꯔꯣ꯫ ꯆꯥꯛ ꯈꯔ ꯆꯥꯔꯒꯅꯦ ꯆꯠꯈꯤꯅꯕ ꯊꯦꯡꯈꯤꯅꯦ꯫ ꯍꯣꯏ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯄꯨꯝꯂꯥꯡ ꯍꯦꯛ ꯂꯥꯡꯉꯤ꯫ ꯍꯥꯟꯅꯗꯒꯤ ꯂꯥꯡꯕꯒ ꯉꯁꯤꯅ ꯁꯟꯗꯦꯒ ꯑꯣꯏꯕꯒ ꯄꯨꯔꯥ ꯂꯣꯏꯔꯦ ꯈ꯭ꯔꯤꯁꯃꯥꯁ ꯍꯔꯥꯎꯕꯁꯤ ꯃꯉꯥꯏ꯫ ꯍꯦꯟꯅ ꯂꯥꯡꯉꯤꯕꯒꯤ ꯃꯔꯝꯁꯨ ꯍꯦꯟꯊꯣꯏꯕꯒꯤ ꯃꯃꯥꯅ ꯌꯥꯗꯗꯅ ꯇꯥꯏꯕꯪ ꯉꯟꯕ ꯃꯃꯥꯒꯗꯨ ꯉꯁꯤ ꯍꯦꯛꯇ ꯈꯨꯗꯛꯇ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯗꯨꯝꯗꯥꯡ ꯇꯧꯔꯤꯕꯅꯤ꯫ ꯀꯩꯒꯤꯁꯨ ꯃꯇꯧꯔꯣꯏ ꯆꯍꯤ ꯀꯌꯥ ꯇꯤꯟꯅꯔꯛꯂꯕ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯔꯒ ꯆꯥꯟꯅꯔꯕ ꯃꯇꯥꯔꯣꯏꯅꯤ꯫ ꯑꯃꯅ ꯑꯋꯥꯕ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯕꯁꯤ ꯃꯍꯧꯁꯥꯅꯤ꯫ ꯍꯥꯏꯅꯕ ꯂꯩꯕꯅꯤ ꯏꯈꯨꯠ ꯂꯥꯟꯊꯣꯛꯑꯗꯤ ꯃꯤꯈꯨꯠ ꯂꯥꯟꯊꯣꯔꯛꯏ ꯍꯥꯏꯅꯔꯤꯕꯗꯨꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯀꯥ ꯍꯦꯟꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄꯒꯤ ꯃꯔꯝꯗꯤ ꯃꯇꯥꯔꯣꯏꯔꯥꯅꯦꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯋꯥꯕꯅ ꯌꯣꯝꯂꯕ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯗ꯭ꯔꯕꯅꯤ꯫ ꯃꯈꯨꯔꯥ ꯌꯨ ꯉꯥꯎꯕꯗꯨꯒ ꯃꯟꯗꯣꯝꯆꯥ ꯌꯨ ꯌꯣꯟꯕꯤꯗꯨꯅ ꯊꯤꯅ ꯃꯤꯆꯩ ꯀꯌꯥꯗ ꯑꯋꯥꯕ ꯃꯩꯁꯥ ꯈꯥꯡꯂꯛꯂꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯑꯋꯥꯕ ꯀꯌꯥꯁꯤ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅ ꯃꯇꯝ ꯈꯔꯗꯤ ꯅꯨꯡꯉꯥꯏꯅ ꯃꯥꯒ ꯅꯣꯛꯅꯈꯦꯅ ꯂꯩꯅꯕꯒꯤ ꯃꯔꯝꯅꯅꯤ꯫ ꯀꯦꯕꯤꯁꯅꯥꯅ ꯍꯩ ꯏꯆꯥꯇꯣꯝꯕ ꯅꯪꯕꯨ ꯂꯣꯏꯁꯤꯜꯂꯕ꯭ꯔꯣ? ꯀꯦꯕꯤꯁꯅꯥꯅ ꯍꯩ ꯏꯆꯥꯇꯣꯝꯕ ꯅꯪꯕꯨ ꯂꯣꯏꯁꯤꯜꯂꯕ꯭ꯔꯣ ꯍꯥꯏꯕꯅꯤꯗ ꯈꯔ ꯉꯟꯅ ꯆꯠꯅꯕ ꯇꯧꯁꯤ ꯍꯥꯏꯕꯅꯤꯗ ꯑꯌꯨꯛꯀꯤ ꯆꯥꯛꯀꯗꯣ ꯁꯤꯗ ꯂꯣꯏꯅ ꯆꯥꯔꯗꯧꯅꯦ ꯍꯥꯏꯕꯅꯤ ꯃꯤ ꯅꯪꯕꯨ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯎꯅꯦ ꯍꯩ꯫ ꯍꯦꯝꯊꯣꯏꯕꯅ ꯑꯌꯨꯛꯁꯤꯗꯅꯦ ꯏꯃꯥ ꯌꯥꯝꯅꯀꯣ ꯃꯈꯦꯜ ꯂꯥꯡꯖꯅꯨꯀꯣ
Horen nungdawairам chatpa yabase hekta ayuk mi haugatnindringaidagi hauraga langba haura'eba. Koirau hekta laura'eba. Makhol-nina iyak hek yakhai. Luhongbagi isai saktau manba khonjelduna. Hai, apang jaw. Ayuk sidadi. Hai, angang apang jaw. Ayuk sidagi laururade ngasidi Sunday ni. Taibangan baga nangasu asai phau koiru yaidana. Hey, aduginine aina silibase pakhangna tadawno ko. Hai pa sabirano nungthil kana koiba chatnarige haujing matamdabo nungdawairam ngaktani mi nupi leiba masen koiba chatpai wani aikhoi bani di nupi su leitana thok mok tawbirano nate ma nangbu ngawbraba mi mungdo yani yarusu marusu kemta hainadana hekta chase haisibo karino haibanida adugi nangi da thaunate ko khut thingjalakano budu nangna kari khange ai ahinga tumba yadrabani ne khangbra nahan itagi lehoriba yumgi pibamdo ubadane adugini aina perprap thuna chase hairibasi ko perprap losiluko aidi haibide haijani nupi kwakni aikhoi mama sidi pura kwak nungan baga kwak na khongdana leire haigumdana hore nungthildi angawbi lumumana pharane kawbu kawrubane aikhoi palemsin hek ningsinghalaktana amuk manakta chatningi tawrisi asumna pung kharagi matungdadi taibangan buhoida yauraduna rani amadi taibangan banasu hektokpa ngamdraduna mama machadusu kebisnagi ningaida adumak hoi haiduna kebisnagi yumda pulakna thunglari kayada haraukre momon tamak noktuna leikre kebisna kaubidu pi ingaidagi luna da tarokpa oibana mana pamba khudingmak ningba thungalakpana maram oiraga ahan oirasibukta kayada haraujariba inawda nawi pukning wakhanga mathum marangni hauriba haibabu kebisnana noi kana leigene he hai mahi puthora une noiba aigi ita se hekta pijaradawni pangpida khainoita karimta khumaktribadubo aikhoida leibasibu nungaitabro chaksu yamna chagide ngasai soina nangla anina khayada harauriba nangna nokfe khaktawi mapumdi sungnok hek nokti tawrisi heima sukyamna chariba mayam sidi ngasai degi no iba mayam sibu mapum nokti haisibu kari wahan thonaba khangde da ita pukninga khangnung hekta nusira ita tawrisi itana ima ichagi mapok pokpibaga chap mana thingjan lamba mitlu pirang masu khamba nangdana maning tamna sintharai kebisnana adumaina tawrakanu baita aisu nungaite aisu nangidamakdana hingise adumaina kaplarade aisu nungaigadro harau leiminaraga pakhang saba anidu nungaibana maton hekthoi haiduni dress ningthi jana sele hairaga mirror mamangduda posemdana isaiga nganglari taibangan bana harauriba makha samdaro roimo lapna ubada henthoibegi thamoi joi tawbi naksalaga yengbada hopta bidai sayuda maisa langbini tang dan henthoiba machinga tumthoraktuna I karakani ko ibo chatlamdai sidaibo taibangan bana ibo harau chalaga horen meyaga singjang mukchau leramade khangni haijariba ho mayado singjang chawgira yongpak tawna chawgira koida tawni ko ngawri khoidi wa haibo asukoina dum magi wakhanda ngawraga lera sidabu aina maya chawi naton chawi laibak tongi mami tongi machin chawi mamit khui pai ena tawlai tarene ba adude nangi damak isai ma saglaki mamai pak chaw laibak tong chaw chu thek nai chaw nuksirade thamoi sengna adu tareba hairi wa sinade kharana rakpra bro aikhoide masak thirasu thamoi gi mabema aduk thamoi huran bi heiba sumat pitubu laudana aibu kana mu laudorigiba nang su khalune hayawai thabakka toraga halakanda moita mo kaina hai mai ga puthorade hai sini hai nu dei bungo hayawai siri phawa leimina dawnida